Imphal East ki lamlai kendragi manung chana leiba Thamnapokpi Oyokchi amasung Sanasabi mamang Urangpat ki maphamdagi Kuki khudlai paiba singna nongmei round kaya kapsinlakhre mafam adudagi fangba pauna hai handak haukiba numit kharani asida yamna toina hairiba mafam sing asidagi manak nakna khundariba maitei khulsing maruoina Sanasabi Thamnapokpi amadi Yaingangpokpi na chingba khulsingda Kuki Militant singna nongmei kapthorakpagi thodok kayarak leikre ngasi nongalamdai pung 2 ka minute nifu rom tarakpa amade ngasi ayuk pung 3 ka minute nifu 5 rom tarakpada matamdasu Kuki Militant sing aduna amuk hanna hairiba mafam sing asi ka nakna leiriba ching singdagi nongmei round kaya kapthorakhibani haire thodok aduda khunja sing thoidokpa asok apan yaukiba leite amade maitei khulngak liba sing amade security ki maikai dagi khut hankiba leite haire thodok asiga mari leinana maikai adomgi hanagi pradhan oiramba laishram Dinesh na fongdorakpada May ahum dagi haurakhiba irang asina mafam asida Kuki khudlai paiba singna yum kaya mai thadok pikre kaya amana mayum thadok tuna relief camp ta leinakre asuk koiraklaba irang asida kanagumba loop civil society lengaki mari leinaba singna Kuki singna tatana nongmei kap lakliba asi thingbinaba kana amata leitrabra haina hangladuna mafam asida kanagumba CSO sing natraga lengaki maru oiba miyoi amata laktuna mafam asida leiriba miyam asibu kari tauri karamna hingli haiba wahai ama fauba hairadaba asi yamna laibak thibani amade miyam pende haina fongdokladuna lengakna sumidieng changbiduna Kuki Militant singna chatharakliba thawong asi lephanaba honabiyo haina fongdorakle dingi nungmei kapsinlaiba Kuki sing nungmei tatatana kapsinlaiba se leiriba security force singsina sport chatpiraga police amadi army pullaga sport chalaga karigumda kapai no kaidona haina sport changa hangbudo ngasiba udhangbide makoina kawla batungda madugi reaction kari tawrbugi haibase aikoina tawonjaningbadi kawlaiba terrorist Kuki singse nokoi karigumda kapino madugi damakta makoida against tawraga makoida punishment piba makoida kapai jaga sport changlaga haribu Kuki singdo lamen to hen singdo madu farga warak piba ngasi madu kapai nongmut lepte kapai singse makoina karibada ngasi bodo reaction tawde aikoina pamjabadi kablaiba Kuki lamen singdo khudakta kapai faraga mukoida kaidonda kapibano kaidori no haibdo sport changlaga midu faraga mududa khoina magi phongom thokpa dandi pihanningi masi council authority na mamang tawdragasu lakadoriba ngasi haibo jitagi ona hek nongmei kablok matamda police amadi security force anghan biraga nongmei kablaiba Kuki terrorist to mudu faraga mudu warak piba mahaki phongom thok moral do pihanjani ai matam sana logjaroi isnau sing ngfamda ida roibana thamjaningbadi hojitigi hona mikop asitigi hona mathang deng nongmei kablok taraba kablaiba Kuki terrorist to khudakta faraga mahaki phangom to dandi pibiyo mahaku kaidonda kapibano maitiro onsel nongmei kablibado madugi phangom to magi dandi sungjo jodana pibiyo haibase koi council authority da thamjaningi ngasi bokta leirisida aikhoigi se Sanasabi Thamnapokpi Santi khongban samukho khunau gwaltabi sidal leiriba aikhoigi praja singse ngasi boki manung sida aikhoigi megi tang ahum dagina dil numit khudingi aikhoigi ahing se leptana nongmei kapa Kuki singna mase aikhoigi Manipur da leiriba civil society madaidi paliba government leiriba sipai thana mayam sina masi lephan bangam drise kari gino sini aina ahan mayam da hamjen bisi masi lepham naba sinbiyu loinana leiriba aikhoigi samjaraba leiriba praja mayam se aki akhang poktanaba masi sinbiyu haibase ai number 1 da masi mathamjage